Friends ngasi su mayang bidamak tanu video am pudun laksari ko video se akhang basu yarong gani khang dab su yaw duni ko ado khang dab sing goina di yamna kana ga dab mina kong ga dab video na thamjage ado aina haibda su ki balan ki ba yaw tar ga sa phang mana jani na naun hara ngak pi gani haiba wafum se su video se holding da mangjong no thamjauge ko ai gi oza sing halaman sing amade lesu dagi phangpa knowledge sing ado mayam da su mina kong oina ba haiduna video se video oina semjabane ngasi video se de Tillam amadi Lairam gi matang da sembiro haibido madugi da maktani yam atien bidani ko semduja ado Tillam karino Lairam karino akhang dab sudum yarong ani ko aina yamna khang haibagi di nasade aduna yamna sambi mongdani hajarak tuise Tillam haibase khang daba yade Lairam haibase khang daba yade ba karigino haibda yum ma saba matamda aigi afaba pungpham adagi aigi yumsarol haiba mina sare hai targa Tillam Lairam se khangongdana sajaluba taragadi yum madu afaba oirakta haijaba tare awana chelakpa akoigi senthum da maning halakpa karim kan da leiba phau ngamak tabagi phim phok leiba hai tare madugi da maktane aduna Tillam amadi Lairam se khangdaba yade ba ado han bada Tillam sig matang da samlappa akoi yamna laiba mongda sam thamjage Tillam se yamna samna harabada miyengpham haibane mi gi miyengpham achalong nei yengpham oiba haijaba tare aduga loinana yum madugi mapa thongna lambi achalong ni lambi leiba thokpa haibi tare madugumba se Tillam ne haina lawi aduga hairiba karigumba asigumba phibam se laitaragadi yumdu da leiriba musing se ko khoirang khoisaungna ba haijaba tare karigumka da ngauna phaina naba sudum yawe ko aduge ana boy taraga su mara chathaba phanamna kogi amaiba maibi natraga doctor tanoroga su phabangam da laina bukta dum yawe na sujan nomjaruba senthum da su haitare ko maning hanba talakpaga chatkibana yamba henba haijaba tare sentung bangam daba aba wana ngaitaba mayam ama thoyena haibirami aduna kanagumba kharana asigumba Tillam thokpa taragadi dukan gumba phamjallu hoi masigisu kana badum leiko aduga mapungoina Tillam se ngakthong na bidamak te yam laiba mawong khara halam sing takpirami nakhan pibang yaba posak haijaba tare phaglong gumba wal gumba sum khajan biba yumduda haijaba tare aduga uwa khara thaba sisu dum nakhal oidana ko sigumba sina Tillam se khara ngakthoi hai ado kanagumba khara na koi dukan gumba phammaga su ajum koi gi Tillam se ngakthoi hairaga su thambirame ko adubu pambai ama natraga ama do sijinaraga Tillam se ngakthokpada thoidoi dona koi gi phataba lakadaba sing do aphabarom da kanaba haijaba tare ko phataba sing do ngakthokpa ngamgani haiba wafam je thamjage thang asina Lairam gi oina di Tillam gi type ta haijaba tare yamna laina khangba ngamba oide karigino haita di masidi koi isorga samnaba mi haijaba tare amaibi bu werga su isorga samnaba mi samna masiguma mina Lairam gi matang da khangbu oigani ichamchamba mi amana di Lairam ni haibase khangbu wagani haina thamjage ado masidi ahalaman sing tanaba akhangai sing tanaba mchange karigumba Lairam se thome haitaraga su isorde haijara yabanina magi afaba mafam nungaigadaba mafam aikoi gasu afaba mafam haijaba tare aikoi dasu jielloidaba mafam da laisangumba masabiraga akoi magi aja puja tobiraga haijaba tare masida dum thongnijaraga haijaba tare ko magi Lairam sima thaidokpa natraga mabu lachaba yai ko masina tana upai leite ana Lairam ga Tillam ga khara de dum khenai ko aduna isorde haijara yabanina mafam chabado madudani thambiraga lachab matamda Lairam sidum ngakthokpa ngamgani ado Tillam gi oinadi aina ngasai so dum haijagare ko akoi yumdubu nakhan piba ngamba akoi khajan ba yaba posa kharana khaba natraga uwa thaba sigumba dum kanagani karim kan da dukan phamba yaba mafam oragan dukan phamjan biba kaiso kaiba leite masina Tillam haiba sidagi ngakthokpa ngamgani haiba wafam se thamjage aduna mapungoina mukosu mu haijage akoi yum ama saba matamda Tillam amadi Lairam se khane khangogdaba yengogdaba yade haijaba tare ko alam sing tanaraga aduna Tillam Lairam tho e haibase khangogdadana sajaluraba apaba pungpham oitaraga su yum sarong khangba mina saba oitaraga su akoi gi Tillam Lairam se so sauru taraga di yumduda leiba ngamdaba gi stage phawa lakani as well as sujan nomjariba paisa kudima akoi tungdaba amadi anaba phawta maram khangdan naba haijaba tare ko koi nungai haibado afaba haibado chokhat haibado phangaktabagi phibam lakaneba aduna maram oiraga khudimakse Tillam Lairam haibase akhangai tanaraga khangdaba oiragana akhangai tanaraga hana khangtokhuba magi thaidokpa yaba thaidokpa adagi haijaba yaba haijaraga nonjaraga mabu themaga
mabu lachaba asini ngasigi video se aina haibda soiba adagi waloba leitaraga se dum suggestion tobiro ain laman sing amadi oza sing haijaba tare ko laila sudi phangba koi knowledge khar do mayam sum khangda sing goina ayona sembiro haibda madugi damukta semjabane ngasigi matang se losin jarage matung da nungai nungai ba video loina na puduna mung laksage